Akespan Imphal, Wahengbam Washington Pau Pajari, Ahanbada, Maroi Pau. Provisional Government of Free India, Hukumat Azad Hind Gi, Marpunitoi Shuba Kumon Thoram, Ngasi Moirange Ayane, Martyrs Memorial Complex, the Pangtokli. Manipur Ngasi, Mai Kumai, Diwali Pangtokli. Pradhan Mantri Narendra Modi na Hairi, Aikoi Pandam di, Bharat Pumalem gi Oina, Mapalam the Kusukulai Tadokpa, Makok Tongbalebak Singi Manunda Ama Ohenbani. Amasung Ngaksel Mantri Rajnath Singh na Hairi Police amasung Lanmi Haibasi Security ki Mapung Oiba Yumbi Anini Provisional Government of Free India Hukumat Azad Hind Marpunitoi Shuba Kumon Thoram ngasi Bishnupur Jila ki Moirang da Leiba INA Martyrs Memorial Complex ta Pangtokli Thoram duda Netaji Subhash Chandra Bose ki murti da laikal laba matung Colonel Shaukat Ali Malik ki mitam ama hangdokhi Thoram ki saruk ama oina P.K. Nandi na iba lairik The Last Fight for Freedom sufongki Thoram dugi matang da nungi oiba warol piraduna INA War Museum cum Library Moirangi Curator Dr. Laisram Sadhana Devina Asumna Hai Under the visionary leadership of Netaji Subhash Chandra Bose, the INA became much more than any army. It was the voice of a rising India, breaking barriers of the caste, belief and gender. Numidasiga Mari Lainana Piba, Paujel Amada, Kendra Hanagi Mapal Thoram Sung Shiksha Mantri, Dr. Rajkumar Ranjan Singh Nahai, Listing Amasamapal Nifum the Yingasigi Numidashida, Netaji Subhash Chandra Bose na, Singapore da Azad Hind Force, Indian National Army Linkatuna, Mioi Koti Kayada Thongna Amasung, Achet Papirep ki Maira Chukatki. Netaji Subhash Chandra gi Kholau, Salo Delhi, Amasung, Aingonda EPU, Aina Nakoidaning Tampa Pigani, Haiba Kholauna, Bharat Kininka Tamnabagi, Nupa Nupi Lising Kaya Kumjinki. Dr. Ranjan Nahai, Numidasida Koina, INA gi Thongna Parabalan Missing Amasung Mityang Sanba, Netaji Subhash Chandra Bose ki Lamjingbu, Ikai Kumnashi. Manipur ngasi mai gi kumai Diwali Pangtokli, kumai asina lakpada, Manipur gi Rajyapal Ajoy Kumar Bhala, Manipur Vidhan Sabha gi Adaksha, Thoksom Setrabrata Yauna, Luchingba Kayana, Miyamda Yapo Paujal Piri, Maki Paujal da Rajyapal na hai, Diwali asi, Angan bana Amamba bu Joy Tauba, Aphabana Pataba bu Joy Tauba gi Kudamni. Kumai asina lakpada, Aikoi gi Marakta, Amatoiba, Nungsi Sanaba Amasung, Asha, Amukhana Lehana Bohanabagi Matam Oire Hainashu, Mahang Makata Ki. Paujelamada, Manipur Vidhan Sabagi Adaksha, Toksom Setrabrata Hai, Diwali gi Maigi Mangalasina, Lamda Masida Amatoibagi Mapangaladu Hena, Kankat Halasi. Diwali gi Mengalna, Amambagi Marakta, Asa Gilambi Utli. MLA Singh, Sarvasri, N. Biren Singh, Yumnam Khemchan, Thongam Bishojit, Kongkham Robindro, Kendra ki Hanagi, Rajya Mantri Dr. R.K. Ranjan, C. Bisena Manipur Pradesh na Singrana, Diwali Kumaina Lakpada, Rajya Sigi Miyamda, Yaipa Paujal Piri. Manipur da Ningol Sako Bagi Kaitel Kabada, Imphal ki Mapungway Bakaitel Singyauna, Tampaki Kaitel Ayambada, Mina Signa Saina Bangamdan Sille. Imphal ki Maruay Balambi Singshu, Miyam na Kaitel Katokasin Tobada, Kahen Sille. Maragasida, Ningol Sako Bagi Damak, Rajya ki Fisheries Bibak na Sinduna Imphal ki Hapta Kangjebung da Hieng, Ngagi Mela Pangtok Lagani. Fisheries Director na Tokpachero Lamana Hai, Mela Sida, Kilogram Amalumba, Sarengi Mamalna, Lupa Lising Amasama, Kilogram Amagi Mataktana, Lupa Lising Amachani, Aduga Kilogram Anigi Mataktana, Lupa Lising Amasama da Pangani. Katlana, Kilogram Amada, Lupa Chani Nipudagi, Lupa Samri Fauba, Rauna, Kilogram Amada, Lupa Chani Kuntradagi, Sahum Yankai Fauba, Mirgalna, Lupa Chani Kuntradagi, Sahum Yankai Fauba, Kamal Kafna, Lupa Chani Kundagi, Sahum Fauba, Grass Kapna, Lupa Chani Humpudagi, Lupa Samri Fauba, Silver Kapna, Lupa Chani Kundagi, Chani Nifu Fauba, Big Head na, Lupa Sahum Dagi, Sahum Yankai Fauba, Pengba Amasung Kabaki Oina, Lupa Samri Yankaidagi, Sangwai Yankai Fauba, Aduga, Ngatona, Kilogram Amada, Lupa Samri Yankaida Fangani.
Manipur Theatre Day gi thauram amasung Theatre Center Award yanthokpagi thauram ngasi nungthil Imphal gi High School Police Land da leiba MDU Hall da pangthoklagani Theatre Center Manipur na sinduna pangthokadaba thauram aduda RK Sana jawba singda Lalit Ningsing Kudol amasung Sri Mani Yumnamda Ibesawi Ningsing Kudol piduna ikai khumnaba utkani tabiriba pawasi Akashbani Imphal dagini Pradhanmantri Narendra Modi na hairi aikhoi pandamdi Bharatpu malemgi oina mapal lamda khuchukulai thadokpada makok thongba leibak singi manungda ama oihanbani Sri Modi na hai nongthak kangphal amasung ising lanmi ahumaki khuchukulai singamadi atei polam kaya mapanda thadokpa ngamnaba Bharat na kanna honari Gawa amasung Karwar Samudra Khongbalda INA Vikrant manungda Bharat Navy gi personnel singa punna Diwali kumai pangthok minabada Pradhanmantri na wafam asi phongdokhibani mahakna hai BrahMos amasung Akash kumba missile singna Operation Sindur da makhoigi tawbungamba shakti ningthina utkre amasung malemgi leiba kayana hojikti asigumba missile singa sibu leiba pamnarakle Sri Modi na hai haukiba chahi tara rom asida Bharat na miramda ngaksel gi polam sing thadokpagi sang saruk kunthra hengatle masi ngaksel gi startup sing amadi laibak asigi masagi masak mathumtana ngaksel gi polam sing saba defense unit singi mapalnani laibak singda thungbadanga si police commemoration numit pangthokli English sing machamapal yangkhai mapal gi ngasigi numit asida Ladakh ki hot spring da Chinese lanmi na chatharakhiba ambush ta police personnel tara sikhiba du buning singduna thauramasi pangthokpani Kendra gi ngaksel mantri Rajnath Singh ngasi ayuk New Delhi gi Chanekyapuri da leiba National Police Memorial da chatuna mathau tawringe de laikhidraba thauna pharaba police personnel singi mapamda laikatun ekai khumnabu utki thauramdu do wangang bada Sri Rajnath na hai police amasung lanmi haibasi security gi mapung waiba yumbi anini mangna hai ngangphai wangmadagi bu oirabasu laibak manungi bu oirabasu yaknaba haibasidi yaknabani मुझे बेहद नजदीक से पुलिस के कामकाज को देखने का अवसर मिला है इसके अलावा रक्षा मंत्री के रूप में मुझे सेना के कामकाज को भी नजदीक से देखने का अवसर मिल रहा है सेना हो या पुलिस ये दोनों ही देश की सुरक्षा के अलग अलग पिलर्स हैं इसलिए मेरा यह मानना है कि दुश्मन कोई भी हो चाहे सीमा पार से आए या हमारे बीच छिपा हो जो भी व्यक्ति भारत की सुरक्षा के लिए खड़ा है वह एक ही आत्मा का प्रतिनिधि है Numit asina lakpada Kendra gi Griha Mantri Amit Shah na laibak asigi police personnel singda yai phapaujel piri laibak asigi damak thawai katkraba athauba singi mapapta ikai khumnabasu utli hairi Police commemoration numit na lakpada thauna pharaba masung kathokpaga loina na mathau tawriba Manipur police ki personnel singi maphamdasu Rajya Sarkar na ikai khumnaba utli Bihar Vidhan Sabha gi ani subama sungaroi betangka chemical gi mirepche singi scrutiny ngasi pangthokli tangka gasida November 13 da jila kun gi Vidhan Sabha kendra chama kunithoi da vote thadanagani tangka gasigi damak punna mirep lisingani chatruk henbana makhoi gi mirepche sing pisinaraki mirepche lokthokpa gi aroi benumit tha sigi kulhumdoini Bihar Vidhan Sabha mikhal gi vote tangka ani thokna mathang thagi taruk amasung 13 da thadanagani ahanba tangkak ki mirep se lokthokpagi matam loikraba matungda hojik tangkak asigi damak punna mirep lising amachahum 13 lehori ahanba tangkak asida jila 19 gi Vidhan Sabha kendra cham kunmathoi da vote thadanagani amaromda marak chemical pangthokadoriba Mizoram Jharkhand Punjab Telangana amachung Rajasthan da ngasi mirep se pisinbagi aroi benumit ni Mizoram gi Dampa Vidhan Sabha kendra gi marak chemical gi damak mirep marina makhoi gi mirep se pislakre Rajya Singh asigi marak chemical November 13 da pangthokani November 13 da vote masing thigani aroibada maroiba pau amukhana Provisional Government of Free India Hukumat e Azad Hind gi marphunithoi suba kumon thoram ngasi moirang ge INA Martyrs Memorial Complex ta pangthokli Manipur ngasi mai gi kumai Diwali pangthokli Pradhanmantri Narendra Modi na hairi aikhoi gi pandam di Bharat pu malem gi oina mapal lamda khuchukulai thadokpa makok thongba leibak singi manungda ama oihanbani amasung ngaksel mantri Rajnath Singh na hairi police amasung lanmi haibasi security gi mapung waibe yumbi anini pau loijare